Ngara akhona tawkhrise Surah Al-Baqarah gi ayat number 172 yawkhiba 172 da haikhrise a'udhu billahi minash shaitanir rajim bismillahir rahmanir rahim o thajaba sing chaw afaba po sing do Allah na khoida pibi badu dagi adu tawbimal khangbo ullu Allah da na khoina oirabadi ma khaktabu lat chabasi Allah khaktabu lat pa kha Allah khakta di man phorakpa Allah khakta lat pa Allah khakta ki ibadat tawbu oiradi tawbiman urka daba drai mana chaw hariba afaba po sing drai chagada sini ngarang jau khirsi ko jasi ayat number 173 Surah Al-Baqarah gi ni makhasi yang asi mana chaganu haina thingbani na khoida supnagi innama ana wahiyam la isida siksin innama harrama alaykumul maytata wal dab smailla idna siksin innama de supnagi sikakta haibumba supnagi asiba sagi sadong i oki sadong amasung Allah nattaba atopada katluraba pot singtabu sikakta ne Allah na thingesi adubu kana gumbana madu namduna tawhallaba jahallaba masana pamjar bana tarana taraga darkar oibedu dagi ngamkhai lan thok luba nattana adu oirabadi pap nate mangonda tasena ma Allah di kokpi haibani kanbi haibani Allah na sagano thingesi ine sadong asiba sagi sadong ne oki sane adu dagi Allah na taba topada katluba pot sikhaktane ballan thingesi adu afaba sing di chawana haikredana handai chan rakpa afaba pot sing halal oi pot sing do chawana adu dagi sisu chaba yai condition am daga maina namdana pijaraba ma hatlane haibumba adu mana pan na charuba nataba namdana pijabdra hingna bai charuba adu sungam khai lan thoktana khara khak charub adu ardi Allah di kokpi haibane sida handai chan rakta bai khodi chadre isu chadre oksu chadre adra hanadagi sigi poching chi oksu charam bami iman nawna gobul por torpo oirone oki mahau khang ok charam bami mangonda hatlani namdana chaw hardi ma mai condition ne piris natra maru ena ekoi di sira su cham ngam maro ya oksidi ekoi dam galeja sindi adu hujiki mi hande hain rakpa ok hain rakpa nawna islam da sang pami du di mahau di khangdormi mangonda di aruba leite ba chabda adu gi midu di chaba yai loino su chaba ya bo adu midu ni har si condition do lan thok tabida mana pam na charoi da ba du su hingna bagi hawai kan na bagi ai class tawri ngai ko lai tasena ma lairik adu da Allah na thada birak liba singdu losil liba mi singdu aduga madubu yonthok liba singdu mamal khajik tada makhoina yosin banate makhoige mabuk singda supnagi mainatana wangang biroi lana makhoida abu hingal himjiga da banu mitana traga sengdok piroi mana Allah na makhoibu makhoigi di dandini chaina lairaba chaba thakpa mathakta apapo chawhai khradra sini sing thingi sidi sumda si kaktane haira du matungda siga aya che hai isi tasim mari laina hal seba tasena lairi adu da Allah na thada birakli ba order laidna adugi po singdo al ayat singdo losil liba chita nate Allah thingi sisuni ana Allah na thingda ba pot mem hapchil le aya si losil laga si aya si thaidu aga adu mi singdo section bam thoi mabuk ta adugi mi singdo mohaina yosil le do aduga mohaina adugi fatwa singdo iraga laritu yuwalaga kamai tawraga adugi bayan tawraga kamai tawra tale chare du mai chabum bane Allah na wa sungang bi roi mongonda Allah na hekta ba pot mem mana sajillo ragati bang adu china le rabdan di su oirani handagi chan rakta ba khoina chan rakta ba pot phata ba mem dunia sal laikren adu posing du di Allah na kaiso aphaba sing du khanga la jabda thing de Allah na thingi di acho cho bo sikidu makhoi du laisin khraba sing duni aran babu lamjing ge mahutta amasung dandi bu ngakpi bagi mahutta aduna makhoi du kaya wana khangdori ba mai gi manungda hujiki mi singchi aran ba laisin khraba lamjing ge mahutta sena da padi ge ya singsai hoina chawrakpa sisu khan thaba yai garina thari ba ya singchi khoi khaktai na te world masapum dale mi pumbai ne khangdra dum chidagi jam general oidra ayasi mi khudi makta chakpa ngamnabagi Allah ge kanun se yamna general oiba lo ne
मधु अल्लाह ने थादबिरखिबदुननी लाइरिकतु अचुंबग लोइना हि तौखिब ऑर्डर सिंगसे अल्लाह ने हुजे हाइब चाइना फंगनी सि लोसिलदि अदोदा हाइखिब सिंगसे सिंगसिंगि करिगि मरम गिन हाइपंदा अल्लाह ने थादबिरखिबदुनने लाइरिकतु अचुंबग लोइना तसेनमक लाइरिकतुगी मतंगदा मरै येटप सिंगदु मचे ताखरबनी यामना लापना हाइदोक्तना सिगी ऑर्डर लाइरिक सिगी कुरान सिगी मायोक्ता मरै येटलिप सिंगदु सित नत्ते सोमदा लैरि मक्रुसु करिसु अदु अदाना म्याम पुथोक्तना अल्लाह ने हेक्तब ऑर्डर म्याम समजिनदना मरै येटलिप कांगुदो सि अइना खनथबद फंगबदुनिको अदुगी मिसिंगदु हाइदोखरेब मचे मचे ताखरे मचे मचे ताखरबनी याम लापना लाइरिक सिरे याम लापखरे चुमना चटपा हाइबसी नखोइना नखोइगी नमाइसिंग ओनबदु नत्ते नोंपोक लोमदा नत्रगा नोंचुक लोमदा अदुबु तसेंगना चुमना चटपा हाइबदुदी अदुगुम्बा मीदुनी माना थाजरिबा अल्लाहदा अरोइबा नुमित्ता फरिस्ता सिंगदा थादरिबा लाइरिकतुदा अमसुंग नबी सिंगदा अदुगा माना पिथोकलिबा मचाक मरलबु मसागी ओइना मदुबु पामजरबसु मरी मता सिंगदा मपा लैजद्रबा अंगांग सिंगदा अनंगबा सिंगदा अमसुंग लंफै चटपा मीदा अनीबा सिंगदा अमदी मिनाई थादोकपिबदा अदुगा नमाज पुखच्चरिबा अमदी जकात पीरिबा अमदी वसक ngakliba sing makoina wasakhrabada aduga khangjariba sing war nanglabada khudong chadaba thengnarabada amasung lan gi matamda makoi duni jumlaba sing haibadu amasung makoi duni jumna chachaba sing haibadu sigi achi hanjilaga dum pabe ai khan thabi ai allah gi order ma adi al achumba haibsi kari no jumna chatpa haibsi kari no haibduni shatta is jumna chatpa haibsi na khoina gi namai sing hana kibla on bisu na khredana somda ma wala somda ma hol kai no hoi tawr sen er khredana quran si yada rasul yada kanguna adugi paukhum oina su se jumna chatpa haibsi na gi namai sing on budu natti nong poklomda natraga nong chuklomda hedo somdu on ba chumna ai dawroge ba to budu natte ba chumna chatpa haibsi jumna chatpa haidi allah na hairapu in budu adubu tasengna chumna chatpa haibududi adugumba miduni mana thajariba allah da thajardi allah na haibin gidan martaro aroiba numit thajardi ma hisab kitab chumna chaladami hisab laune si kiradami farista singda siman purakpa adragi lairik tu da thajariba lairik tu da amasung nabi singda hananda huriba hakheba nabi singda su thajagadaba aduga mana pitholeba machak maralsu masagi oina madubu pamjarasu masagi yamna pammi machak marandu pithoiba mari mata singda mapa lejedraba yatim angang singda anangba singda amasung langphai chatpa mi palai sira langphai chatpa mi sidar ka lebe oroktro tanjale chadabdagi adumba mi dum bibi aniba singda aniba da bigidami aniba sira inkar toroidami animi amani ri bigidan amadi minai thadok pibeda minai hadi jenda kaida laihraba nadragana mi kanagumna minai wena ju athamiba lairaga aduga namaz pukhachariba amadi zakat piriba amadi wasak ngakleba sing wasak isi alai ga samja khebdu natte mana tawgani nadraga unagani nadraga lakani na wasa ama aisi tawgani aisi pigani na hai khdu wasak oirami adu ngak na chalidu makhoina wasak khrabada aduga khangjari ba sing wara nanglabada wara awana tarapana khangba sabar tawdu amasung khudong chadaba thengnarabada amasung langi matamda makhoi duni chumlaba sing haibadu amasung makhoi duni chumna chachaba sing haibadu o thajaba sing lepi rabani na khoi damak kisas ki niyam mi hatpagi matangda laman khumba oina hatpa yai ning tamba ama minai ama nupi ama adubu sikhraba adugi machin manauna mangonda mihat paduda laman khumbadu thadok pirabadi makha chat thagadabani chatna vigi matung inna mangonda sikhrabadu machin manauda igi mamal piduna fajaba mawongda sidi yan taridana mihat pagi saskin ta isi laman khumnabagi thadok piradi amka ayam gi chatna bimdi leidina supi bana we khunsi gi society gi sarkar na semba ko na lepa ma adu pithok thadopirati nadradi hatkadaba mahuttugi minai gina minai nupi gina nupi ningtamba mi azar amina azar mi ama masi komthok binaba amani amasung minungsi amani nakhoi gi raptagi sigi hai heb order si adu kanagumana madugi matungda ngamkhai lanthok labadi magi damak dandini chaina lairaba sigi ngamkhai sinatro khai lanthok nari siloina halorsu case ka duada wakil ne ngadana
ꯃꯌꯥꯝ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯅꯗꯅ ꯑꯆꯧ ꯑꯁꯥꯡꯗ ꯀꯠꯅꯗꯅ ꯍꯩꯒꯠ ꯂꯩꯒꯠ ꯇꯧꯅꯔꯒ ꯑꯗꯨꯒꯤ ꯃꯤ ꯍꯥꯠꯇꯞꯇ ꯍꯟꯗꯅ ꯑꯗꯨꯒꯤꯗꯨꯅꯦꯕ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯅꯔꯁꯤ ꯑꯗꯨ ꯆꯩꯅꯥ ꯂꯩꯔꯗꯝꯗꯤ ꯐꯪꯒꯅꯤ ꯃꯈꯣꯏꯒꯤꯗꯃꯛ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯂꯃꯟ ꯈꯨꯝꯕꯒꯤ ꯅꯤꯌꯝꯗ ꯄꯨꯟꯁꯤ ꯀꯟꯕ ꯌꯥꯎꯕꯅꯤ ꯁꯤ ꯀꯔꯤꯒꯤꯅꯣ ꯃꯊꯛꯇ ꯄꯟꯈ꯭ꯔꯤꯁꯦ ꯁꯤꯅ ꯄꯨꯟꯁꯤ ꯀꯟꯕ ꯌꯥꯎꯋꯦꯕ ꯑꯣ ꯕꯨꯙꯤ ꯂꯩꯕꯁꯤꯡ ꯅꯈꯣꯏꯅ ꯆꯨꯝꯅ ꯆꯠꯆꯕꯁꯤꯡ ꯑꯣꯏꯖꯅꯕ ꯑꯩꯈꯣꯏꯁꯨ ꯆꯨꯝꯅ ꯆꯠꯄ ꯃꯨꯁꯂꯤꯝ ꯑꯗꯨ ꯑꯣꯏꯅꯕꯒꯤꯅꯦꯕ ꯁꯤꯒꯤ ꯅꯤꯌꯝꯁꯤꯡꯁꯦ ꯂꯦꯞꯄꯤꯔꯕꯅꯤ ꯅꯈꯣꯏꯒꯤꯗꯃꯛ ꯅꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯁꯤꯕꯒꯤ ꯃꯇꯝ ꯂꯥꯛꯂꯕꯗ ꯃꯥꯅ ꯃꯔꯜ ꯃꯊꯨꯝ ꯊꯅꯝꯂꯕꯗꯤ ꯎꯏꯜ ꯇꯧꯔꯝꯕ ꯍꯥꯏꯕꯁꯤ ꯃꯄꯥ ꯃꯃꯥꯒꯤ ꯑꯃꯁꯨꯡ ꯅꯛꯅꯕ ꯃꯔꯤ ꯃꯇꯥꯁꯤꯡꯒꯤꯗꯃꯛ ꯃꯔꯝ ꯆꯥꯕ ꯃꯑꯣꯡꯗ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯆꯨꯝꯅ ꯆꯠꯆꯕꯁꯤꯡꯒꯤꯗꯃꯛ ꯁꯤꯗ ꯑꯃꯨꯛꯀ ꯁꯤꯒꯗꯧꯔꯤꯕ ꯃꯤꯗꯨꯅ ꯎꯏꯜ ꯇꯧꯔꯝꯒꯗꯕꯗꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯦ ꯃꯥꯅ ꯁꯤꯔꯝꯗꯥꯏꯁꯤꯗ ꯂꯥꯏ ꯍꯨꯀꯨꯝ ꯈꯪꯍꯜꯂꯛꯄ ꯌꯥꯎꯏꯗꯅ ꯑꯩ ꯀꯔꯝꯕ ꯃꯐꯝꯗ ꯀꯔꯥꯏꯗ ꯀꯔꯝꯍꯥꯏꯅ ꯁꯤꯔꯨꯅꯤ ꯍꯥꯏꯕꯗꯨꯁꯨ ꯀꯅꯥꯒꯨꯝꯕꯅ ꯈꯪꯗꯦ ꯑꯗꯨꯕꯨ ꯁꯤꯒꯗꯧꯔꯦ ꯍꯥꯏꯕꯁꯤꯗꯤ ꯆꯥꯡ ꯑꯃ ꯂꯥꯏ ꯍꯨꯀꯨꯝ ꯁꯤꯒꯗꯧꯔꯤ ꯃꯤꯗꯨꯗ ꯈꯪꯉꯦꯕ ꯗꯣꯛꯇꯔꯅꯁꯨ ꯆꯥꯎꯔꯥꯛꯄ ꯑꯃ ꯍꯥꯏꯗ꯭ꯔꯅꯦ ꯁꯤ ꯐꯧ ꯃꯅꯨꯡꯗꯗꯤ ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦꯅ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯃꯥ ꯒ꯭ꯌꯥꯟ ꯂꯩꯔꯒꯗꯤ ꯎꯏꯜ ꯃꯥꯅ ꯇꯧꯔꯝꯒꯗꯕꯁꯤꯡꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯁꯤ ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕꯅ ꯃꯗꯨꯕꯨ ꯍꯥꯏꯔꯝꯂꯤꯕ ꯎꯏꯜ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯂꯕ ꯃꯥꯅ ꯃꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯗꯨꯒꯤ ꯄꯥꯞꯇꯤ ꯁꯨꯞꯅꯒꯤ ꯍꯣꯡꯗꯣꯛꯂꯤꯕꯁꯤꯡꯗꯨ ꯈꯛꯇꯒꯤ ꯃꯊꯛꯇ ꯑꯣꯏꯒꯅꯤ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯗꯤ ꯇꯥꯕꯅꯤ ꯈꯪꯕꯅꯤ ꯎꯏꯜꯗꯤ ꯇꯧꯔꯝꯃꯦ ꯁꯤꯈ꯭ꯔꯤꯕ ꯑꯍꯟꯗꯨꯅ ꯇꯥꯍꯧꯔꯤꯕ ꯃꯤ ꯑꯍꯨꯝ ꯃꯔꯤ ꯅꯠꯇ꯭ꯔ ꯑꯃꯒꯅ ꯇꯥꯍꯧꯔꯦꯅ ꯈꯜꯂꯣ ꯅꯠꯇ꯭ꯔ ꯆꯦ ꯏꯔꯝꯃꯦ ꯑꯗꯨ ꯂꯣꯠꯁꯤꯜꯂꯦꯅ ꯈꯜꯂꯣ ꯑꯗꯨ ꯑꯣꯟꯊꯣꯛꯏ ꯃꯤꯗꯨ ꯁꯤꯈ꯭ꯔꯤ ꯃꯤꯗꯨꯗꯤ ꯄꯨꯔꯔꯣꯏꯗꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯇ꯭ꯔ ꯑꯜꯂꯥꯅ ꯁꯤꯈ꯭ꯔꯤ ꯃꯤꯗꯨꯗꯤ ꯗꯥꯏꯇ ꯂꯩꯇ꯭ꯔꯦꯕ ꯉꯁꯥꯏ ꯂꯣꯠꯁꯤꯜꯂꯤꯕ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯔꯤꯕ ꯍꯤꯡꯍꯧꯔꯤ ꯃꯤꯗꯨ ꯒꯋꯥ ꯑꯣꯏꯍꯧꯔꯤ ꯃꯤꯗꯨ ꯃꯉꯣꯟꯗ ꯑꯣꯏꯔꯅꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯅ ꯎꯏꯜ ꯇꯧꯔꯝꯂꯤꯕ ꯑꯗꯨꯅ ꯑꯁꯣꯏꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯄꯥꯞ ꯑꯃ ꯇꯧꯔꯝꯂꯦ ꯃꯥꯏꯗꯨ ꯆꯥꯡ ꯃꯥꯟꯅꯗ꯭ꯔꯦ ꯀꯩꯒꯨꯝꯕ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯦ ꯍꯥꯏꯅ ꯀꯤꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯅ ꯃꯗꯨ ꯆꯨꯝꯊꯣꯛꯄꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯄꯥꯞ ꯅꯠꯇꯦ ꯃꯉꯣꯟꯗ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯗꯤ ꯀꯣꯛꯄꯤ ꯍꯩꯕꯅꯤ ꯀꯟꯕꯤ ꯍꯩꯕꯅꯤ ꯎꯏꯜ ꯇꯧꯔꯝꯃꯤꯗꯨꯅ ꯈꯪꯗꯕꯗꯤ ꯀꯩꯒꯨꯝꯕ ꯁꯣꯏꯔꯝꯃꯦ ꯑꯗꯨ ꯆꯨꯝꯊꯣꯛꯄꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯣ ꯊꯥꯖꯕꯁꯤꯡ ꯍꯨꯀꯨꯝ ꯇꯧꯔꯕꯅꯤ ꯅꯈꯣꯏꯗ ꯔꯣꯖꯥ ꯍꯦꯟꯅꯕꯒꯤꯗꯃꯛ ꯅꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯝꯕꯁꯤꯡꯗꯨꯗ ꯍꯨꯀꯨꯝ ꯇꯧꯈꯤꯕꯒꯨꯝꯅ ꯅꯈꯣꯏꯅ ꯆꯨꯝꯅ ꯆꯠꯆꯕꯁꯤꯡ ꯑꯣꯏꯖꯅꯕ ꯍꯥꯟꯅꯁꯨ ꯔꯣꯖꯥꯁꯦ ꯂꯩꯈ꯭ꯔꯁꯦ ꯈꯪꯉꯦ ꯁꯤꯅꯗꯦ ꯅꯠꯇ꯭ꯔꯥ ꯍꯥꯟꯅ ꯇꯧꯈꯤꯕꯒꯨꯝ ꯍꯥꯏꯔꯤꯁꯤꯡꯗꯤ ꯆꯞ ꯃꯥꯟꯅꯩꯕ ꯔꯣꯖꯥꯁꯦ ꯍꯥꯟꯅꯁꯨ ꯂꯩꯈ꯭ꯔꯤꯁꯦ ꯍꯥꯟꯅꯒꯤ ꯎꯝꯃꯠꯁꯤꯡꯗ ꯑꯗꯨꯃꯥꯏꯅ ꯀꯔꯤꯒꯤꯅꯣ ꯇꯧꯔꯤꯁꯦ ꯅꯈꯣꯏ ꯆꯨꯝꯅ ꯆꯠꯆꯕ ꯑꯣꯏꯅꯕ ꯇ꯭ꯔꯦꯅꯤꯡ ꯑꯃꯅꯦꯕꯁꯤ ꯆꯨꯝꯅ ꯆꯠꯄ ꯑꯣꯏꯅꯕ ꯇꯛꯋꯥ ꯂꯩꯅꯕ ꯑꯜꯂꯥꯕꯨ ꯀꯤꯅꯕ ꯆꯦꯛꯁꯤꯟꯅꯕ ꯑꯀꯛꯅꯕ ꯅꯨꯃꯤꯠ ꯈꯔꯒꯤꯗꯤ ꯈꯪꯉꯦꯗꯅ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯅꯔꯛꯇꯒꯤ ꯀꯅꯥꯒꯨꯝꯕꯅ ꯅꯥꯔꯕ ꯃꯇꯝꯗꯨꯗ ꯅꯠꯇ꯭ꯔꯒ ꯂꯪꯐꯩꯗ ꯂꯩꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯗꯨꯒ ꯃꯥꯟꯅꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯑꯇꯣꯞꯄ ꯅꯨꯃꯤꯠꯁꯤꯡꯗ ꯃꯦꯟꯈꯠꯀꯗꯕꯅꯤ ꯑꯗꯨꯒ ꯃꯗꯨ ꯉꯝꯖꯕꯁꯤꯡꯒꯤ ꯃꯊꯛꯇ ꯎꯁꯤꯜꯗꯤ ꯑꯅꯪꯕ ꯑꯃ ꯆꯥꯛ ꯄꯤꯖꯕꯅꯤ ꯅꯤꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯅ ꯃꯔꯅꯥꯏ ꯑꯣꯏꯅ ꯑꯐꯕ ꯇꯧꯔꯕ ꯑꯗꯨ ꯑꯐꯕꯅꯤ ꯃꯥꯒꯤꯗꯃꯛ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯔꯣꯖꯥ ꯍꯦꯜꯂꯕꯗꯤ ꯃꯗꯨꯅꯗꯤ ꯍꯦꯟꯅ ꯐꯕꯅꯤ ꯅꯈꯣꯏꯒꯤꯗꯃꯛ ꯅꯈꯣꯏꯅ ꯈꯪꯂꯝꯂꯕꯗꯤ ꯍꯥꯏꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯀꯖꯥ ꯇꯧꯔꯨꯔꯤꯗꯨ ꯁꯤꯒꯤꯁꯤꯗ ꯑꯥꯔꯊꯁꯤ ꯁꯨꯃꯥꯏꯅ ꯍꯜꯂꯤꯁꯦ ꯃꯃꯩꯒꯤꯁꯤꯅ ꯇꯥꯛꯄꯗꯤ ꯑꯥꯔꯊꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯍꯜꯂꯛꯄ ꯀꯥꯟꯗ ꯁꯤꯒꯤ ꯁꯦꯟꯇꯦꯟꯁꯁꯤꯒꯤ ꯃꯅꯤꯄꯨꯔꯤꯁꯤ ꯄꯥꯕ ꯀꯥꯟꯗ ꯍꯦꯟꯈꯤꯗ꯭ꯔꯤꯕ ꯔꯣꯖꯥꯗꯨ ꯎꯁꯤꯜ ꯄꯤꯊꯣꯛꯑꯒ ꯌꯥꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯦꯕ ꯑꯗꯨ ꯅꯠꯇꯦ ꯑꯩꯒꯤ ꯀꯣꯛꯇ ꯃꯈꯥꯒꯤ ꯑꯌꯥꯠꯀ ꯁꯝꯅꯔꯒ ꯑꯩꯅ ꯍꯟꯅꯤꯡꯉꯤꯕꯁꯤꯗꯤ ꯃꯥꯒꯤ ꯀꯖꯥꯗꯨꯗꯤ ꯁꯤꯡꯗꯅ ꯃꯁꯤꯡꯗꯨ ꯆꯞ ꯆꯥꯕꯤ ꯃꯥꯅ ꯅꯥꯕꯗ ꯀꯣꯝꯊꯣꯛꯎꯔꯤꯕ ꯑꯗꯨꯗꯒꯤ ꯅꯠꯇ꯭ꯔꯒ ꯂꯪꯐꯩꯗ ꯂꯩꯕꯗꯒꯤ ꯋꯥꯕꯗꯒꯤ ꯐꯔꯛ ꯇꯥꯕꯗꯒꯤ ꯇꯧꯔꯨꯔꯤꯁꯦ ꯀꯖꯥꯗꯨꯗꯤ ꯄꯥꯡꯊꯣꯛꯀꯅꯦꯕ ꯃꯁꯤꯡ ꯁꯨꯍꯟꯒꯅꯦꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀꯁꯨ ꯄꯤꯖꯒꯅꯦꯕ ꯗꯕꯜꯅꯦꯕ ꯑꯗꯨꯗꯒꯤ ꯔꯣꯖꯥꯁꯨ ꯍꯦꯟꯅ ꯑꯃꯨꯛꯀ ꯄꯤꯖꯔꯗꯤ ꯃꯥꯒꯤ ꯅꯥꯐꯤꯜ ꯇꯥꯔꯕ ꯑꯗꯨꯗ ꯑꯗꯨꯁꯨꯅꯦꯕ ꯁꯤꯗ ꯄꯜꯂꯤꯁꯤ ꯔꯣꯖꯥꯁꯨ ꯍꯦꯟꯅ ꯁꯗꯀꯥꯁꯨ ꯇꯧꯔꯕ ꯁꯦꯟꯔꯤꯁꯨ ꯇꯧꯗꯅ ꯁꯨꯝ ꯄꯤꯖꯔꯕ ꯂꯥꯏꯔ ꯅꯪꯗ ꯌꯦꯇꯤꯝ ꯃꯤꯁꯀꯤꯟꯗ ꯑꯗꯨꯗꯤ ꯑꯐꯕ ꯃꯗꯨ ꯑꯐꯕꯅꯦꯕ ꯃꯥꯒꯤꯗꯃꯛ ꯑꯍꯦꯟꯕ ꯀꯥꯟꯅꯕꯅꯦ ꯑꯐꯕꯅꯦꯕ ꯑꯗꯨꯅ ꯃꯥ ꯔꯣꯖꯥ ꯀꯖꯥꯗꯨ ꯃꯁꯤꯡꯗꯨ ꯁꯨꯍꯟꯒꯅꯤ ꯑꯗꯨꯒ ꯄꯤꯖꯕꯁꯨ ꯄꯤꯖꯒꯅꯦꯕ ꯑꯅꯥꯕꯗꯤ ꯍꯥꯟꯅ ꯌꯥꯎꯋꯦ ꯑꯅꯥꯕ ꯍꯦꯟꯕ ꯉꯝꯗꯕꯒꯤꯗꯤ ꯍꯣꯏ ꯅꯠꯇꯦꯗꯅ ꯑꯗꯨ ꯃꯈꯥꯒꯤ ꯑꯌꯥꯠꯁꯤ ꯄꯥꯔꯛꯑꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯏꯟꯁꯥꯜꯂꯥ ꯔꯝꯖꯥꯟ ꯍꯥꯏꯕ ꯊꯥꯁꯤꯒꯤ ꯃꯅꯨꯡꯗꯅꯤ ꯊꯥꯗꯕꯤꯔꯛꯈꯤꯕꯗꯨ ꯀꯨꯔꯥꯟꯁꯤ ꯔꯝꯖꯥꯟꯗꯅꯤꯀꯣ ꯊꯥꯗꯕꯤꯔꯛꯈ꯭ꯔꯤꯁꯦ ꯂꯝꯖꯤꯡ ꯑꯣꯏꯅ ꯃꯤꯑꯣꯏꯕꯒꯤꯗꯃꯛ ꯑꯃꯗꯤ ꯗꯂꯤꯜꯁꯤꯡ ꯑꯣꯏꯅ ꯂꯝꯖꯤꯡꯒꯤ ꯑꯃꯁꯨꯡ ꯑꯆꯨꯝ ꯑꯔꯥꯟ ꯈꯟꯗꯣꯛꯅꯕꯒꯤ ꯔꯝꯖꯥꯟꯁꯤꯗꯅꯦꯕ ꯀꯨꯔꯥꯟꯁꯤ ꯊꯥꯔꯛꯏꯁꯤ ꯂꯝꯖꯤꯡꯒꯤ ꯑꯣꯏꯅ
ꯑꯆꯨꯝꯕꯅ ꯀꯔꯤꯅꯣ ꯑꯔꯥꯟꯕꯅ ꯀꯔꯤꯅꯣꯁꯨ ꯈꯥꯏꯗꯣꯛꯅꯕꯒꯤ ꯐꯨꯔꯀꯥꯟ ꯑꯣꯏꯅ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯅꯔꯛꯇꯒꯤ ꯀꯅꯥꯒꯨꯝꯕꯅ ꯊꯥꯗꯨ ꯊꯦꯡꯅꯔꯕ ꯃꯥꯅ ꯔꯣꯖꯥ ꯍꯦꯟꯒꯗꯕꯅꯤ ꯃꯗꯨꯗ ꯇꯨ ꯁꯤꯗ ꯑꯣꯔꯗꯔ ꯑꯃ ꯂꯥꯛꯑꯕ ꯑꯃꯨꯛꯀ ꯊꯥꯗꯨꯗ ꯃꯥꯅ ꯔꯣꯖꯥ ꯍꯦꯟꯒꯗꯕꯅꯦꯕ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯅ ꯃꯇꯝꯗꯨꯗ ꯅꯥꯔꯕ ꯅꯠꯇ꯭ꯔꯒ ꯂꯪꯐꯩꯗ ꯂꯩꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯗꯨꯒ ꯃꯥꯟꯅꯕ ꯃꯁꯤꯡ ꯑꯇꯣꯞꯄ ꯅꯨꯃꯤꯠꯁꯤꯡꯗ ꯃꯦꯟꯈꯠꯀꯗꯕꯅꯤ ꯂꯥꯛꯑꯕ ꯑꯃꯨꯛꯀ ꯑꯜꯂꯥꯍꯅ ꯄꯥꯝꯃꯤ ꯅꯈꯣꯏꯗ ꯂꯥꯏꯍꯟꯕꯤꯕ ꯃꯥꯅ ꯄꯥꯝꯗꯦ ꯅꯈꯣꯏꯗ ꯂꯨꯝꯍꯟꯕꯤꯕ ꯁꯤꯗ ꯑꯃꯨꯛꯀ ꯁꯤꯒꯤ ꯃꯇꯦꯛ ꯑꯃ ꯂꯥꯛꯏꯁꯤ ꯃꯥꯅ ꯅꯈꯣꯏꯗ ꯂꯨꯝꯍꯟꯕ ꯄꯥꯝꯗꯦ ꯂꯥꯏꯍꯟꯕ ꯄꯥꯝꯃꯤ ꯍꯥꯏꯔꯁꯤ ꯑꯇꯣꯞꯄꯗ ꯃꯁꯤꯡ ꯃꯦꯟꯈꯠꯄꯗꯨꯁꯨ ꯌꯥꯏꯅ ꯂꯧꯅꯔꯦ ꯅꯠꯇ꯭ꯔꯥ ꯁꯤꯒꯤ ꯑꯥꯔꯊꯁꯤꯗꯩ ꯑꯗꯨꯗꯒꯤ ꯉꯁꯥꯏ ꯃꯊꯛꯀꯤꯁꯤꯒ ꯁꯝꯖꯤꯟꯅꯔꯒ ꯑꯃꯨꯛꯀ ꯃꯥꯅ ꯍꯦꯜꯍꯧꯗꯕꯁꯤꯡꯗꯨ ꯎꯁꯤꯜ ꯇꯧꯔꯒ ꯑꯇꯣꯞꯄꯗ ꯁꯤꯟꯗꯣꯛꯑꯒ ꯌꯥꯏꯅꯁꯨ ꯂꯧꯅꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯂꯧꯔꯤꯁꯤꯗꯤ ꯃꯁꯤꯡꯗꯨ ꯍꯦꯟꯒꯠꯍꯟꯒꯅꯤ ꯄꯤꯖꯁꯨ ꯄꯤꯖꯒꯅꯤ ꯁꯖꯥꯁꯨ ꯇꯧꯒꯅꯤ ꯃꯥꯅ ꯉꯝꯃꯗꯤ ꯉꯝꯗ꯭ꯔꯒꯅ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯟꯅꯕ ꯃꯁꯤꯡ ꯑꯇꯣꯞꯄ ꯅꯨꯃꯤꯠꯁꯤꯡꯗ ꯃꯦꯟꯈꯠꯀꯗꯕꯅꯤ ꯁꯤꯗ ꯑꯣꯔꯗꯔ ꯑꯃ ꯑꯣꯏꯅ ꯑꯃꯨꯛꯀ ꯂꯥꯛꯑꯕ ꯑꯜꯂꯥꯍꯅ ꯄꯥꯝꯃꯤ ꯅꯈꯣꯏꯗ ꯂꯥꯏꯍꯟꯕꯤꯕ ꯃꯥꯅ ꯄꯥꯝꯗꯦ ꯅꯈꯣꯏꯗ ꯂꯨꯝꯍꯟꯕꯤꯕ ꯅꯈꯣꯏꯅ ꯃꯄꯨꯡ ꯐꯥꯖꯤꯟꯖꯅꯕ ꯅꯨꯃꯤꯠ ꯃꯁꯤꯡꯗꯨ ꯑꯗꯨꯒ ꯃꯇꯤꯛ ꯃꯉꯥꯟ ꯆꯥꯎꯍꯟꯅꯕ ꯑꯜꯂꯥꯍꯅ ꯅꯈꯣꯏꯕꯨ ꯂꯝꯖꯤꯡꯕꯤꯕ ꯑꯗꯨꯒꯤ ꯑꯃꯁꯨꯡ ꯅꯈꯣꯏꯅ ꯇꯧꯕꯤꯃꯜ ꯈꯪꯕ ꯑꯣꯏꯕꯗꯨꯁꯨ ꯑꯣꯏꯖꯕ ꯌꯥꯅꯕ ꯁꯤꯗꯗꯤ ꯄꯨꯔꯥ ꯃꯁꯤꯡꯗꯨ ꯆꯞ ꯃꯥꯟꯅꯕ ꯑꯃꯨꯛꯀ ꯂꯥꯛꯑꯕ ꯑꯗꯨꯅꯤ ꯏꯪꯉꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯏꯁꯤꯡꯅ ꯑꯩꯒꯤ ꯃꯇꯥꯡꯗ ꯑꯜꯂꯥꯍꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯅꯪꯉꯣꯟꯗ ꯍꯪꯕꯗꯨ ꯇꯁꯦꯡꯅꯃꯛ ꯑꯩ ꯅꯛꯅ ꯂꯩ ꯅꯤꯖꯔꯤꯕꯗꯨꯅ ꯍꯥꯏꯖꯔꯛꯄꯗꯨ ꯑꯩꯅ ꯇꯥꯕꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯖꯔꯛꯄ ꯃꯇꯝꯗ ꯑꯗꯨꯅ ꯅꯈꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯑꯣꯏꯁꯅꯨ ꯑꯩꯉꯣꯟꯗ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯑꯣꯏꯁꯅꯨ ꯃꯈꯣꯏꯕꯨ ꯂꯝꯖꯤꯡꯕꯤꯅꯕ ꯁꯤ ꯗꯨꯋꯥꯒꯤ ꯐꯖꯕ ꯑꯌꯥꯠꯅꯤ ꯃꯤ ꯑꯃꯅ ꯗꯨꯋꯥ ꯇꯧꯕꯒꯤ ꯀꯟꯗꯤꯁꯟꯗꯨ ꯈꯪꯍꯧꯔꯣ ꯁꯤꯗ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯏꯁꯤꯡꯅ ꯑꯩꯒꯤ ꯃꯇꯥꯡꯗ ꯅꯪꯉꯣꯟꯗ ꯔꯁꯨꯜ ꯁꯜꯂꯝꯗ ꯍꯪꯕꯗꯨ ꯇꯁꯦꯡꯅꯃꯛ ꯑꯩ ꯅꯛꯅ ꯂꯩ ꯍꯥꯏꯌꯣ ꯅꯤꯖꯔꯤꯕꯗꯨꯅ ꯍꯥꯏꯖꯔꯛꯄꯗꯨ ꯑꯩꯅ ꯇꯥꯕꯤ ꯍꯦꯛ ꯅꯤꯔꯤ ꯄꯨꯝꯕꯗꯨ ꯑꯜꯂꯥꯍꯅ ꯇꯥꯏꯌꯦꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯖꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯍꯥꯏꯖꯔꯛꯄ ꯈꯨꯗꯤꯡꯗ ꯑꯜꯂꯥꯍꯅ ꯇꯥꯏꯌꯦꯕ ꯅꯛꯅꯁꯨ ꯂꯩꯌꯦꯕ ꯑꯗꯨꯒ ꯅꯈꯣꯏꯅꯁꯨ ꯄꯥꯎꯈꯨꯝ ꯄꯤꯕ ꯑꯣꯏꯁꯅꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯍꯥꯏꯔꯛꯏꯁꯤ ꯅꯤꯔꯛꯏꯕ ꯃꯤꯗꯨꯗꯅꯦꯕ ꯍꯥꯏꯔꯤꯁꯤ ꯅꯈꯣꯏꯅꯁꯨ ꯄꯥꯎꯈꯨꯝ ꯄꯤꯕ ꯑꯣꯏꯁꯅꯨ ꯑꯩꯉꯣꯟꯗ ꯑꯗꯨꯗꯤ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯏꯜꯂ ꯃꯇꯨꯡꯗ ꯅꯠꯇꯅ ꯃꯥꯏ ꯗꯨꯋꯥꯁꯦ ꯌꯥꯗꯧꯔꯤꯁꯦ ꯑꯗꯨꯒꯤ ꯄꯣꯏꯟꯠꯇꯨꯅꯤ ꯁꯤ ꯃꯥꯅ ꯅꯤꯖꯔꯤꯁꯦ ꯑꯩꯅ ꯅꯤꯔꯤꯁꯦ ꯑꯜꯂꯥꯍꯅ ꯍꯣꯏꯕ ꯑꯩꯅ ꯇꯥꯏꯌꯦꯕ ꯅꯪꯅ ꯅꯤꯔꯛꯏ ꯄꯨꯝꯕꯗꯣ ꯑꯩ ꯅꯛꯅ ꯂꯩ ꯂꯣꯏꯅ ꯇꯥꯏꯌꯦꯕ ꯑꯗꯣ ꯑꯩꯒꯤꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯑꯣꯏꯁꯅꯣ ꯑꯃꯜ ꯇꯧꯔꯛꯄ ꯑꯣꯏꯁꯅꯣ ꯍꯥꯏꯗꯤ ꯗꯨꯋꯥꯁꯦ ꯍꯦꯛꯇ ꯗꯨꯋꯥ ꯃꯌꯥꯝ ꯇꯧꯕ ꯅꯠꯇꯦꯕ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯕꯗꯨ ꯁꯨꯝ ꯆꯠꯂ ꯃꯇꯨꯡꯗꯅꯦ ꯀꯕꯨꯜ ꯇꯧꯗꯧꯔꯤꯁꯤ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗ ꯊꯥꯖꯕꯁꯨ ꯑꯣꯏꯁꯅꯣ ꯗꯨꯋꯥꯗꯨ ꯊꯥꯖꯔꯒ ꯇꯧꯒꯗꯕ ꯑꯩꯅ ꯇꯧꯔꯤꯕ ꯗꯨꯋꯥꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯜꯂꯥꯍꯅ ꯇꯥꯔꯤ ꯀꯕꯨꯜꯁꯨ ꯇꯧꯔꯤꯅ ꯊꯥꯖꯒꯗꯕ ꯑꯗꯨ ꯑꯆꯧꯕ ꯏꯕꯥꯗꯠ ꯑꯃꯅꯦꯕ ꯁꯤ ꯑꯗꯣ ꯆꯤꯟꯐꯥ ꯄꯪꯂꯣꯝ ꯇꯣꯂꯣꯝꯗꯨ ꯅꯠꯇꯦꯕ ꯗꯨꯋꯥ ꯍꯥꯏꯔꯁꯤ ꯍꯥꯠ ꯀꯌꯥ ꯃꯔꯤ ꯂꯩꯅ ꯃꯅꯨꯡꯗꯒꯤ ꯊꯣꯛꯄꯗꯨꯅꯦꯕ ꯗꯨꯋꯥ ꯍꯥꯏꯔꯤꯁꯤ ꯑꯌꯥꯕ ꯑꯣꯏꯍꯟꯕꯤꯔꯦ ꯅꯈꯣꯏꯗ ꯔꯣꯖꯥꯒꯤ ꯑꯍꯤꯡꯗ ꯅꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯒ ꯍꯛꯇꯤꯟꯅꯖꯕ ꯃꯈꯣꯏꯁꯤ ꯅꯈꯣꯏꯒꯤ ꯐꯤꯖꯣꯜꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯈꯣꯏꯒꯤ ꯐꯤꯖꯣꯜꯅꯤ ꯍꯥꯟꯅ ꯔꯁꯨꯜ ꯁꯜꯂꯝꯒꯤ ꯖꯃꯥꯅ ꯑꯗꯨꯋꯥꯏꯗ ꯖꯃꯥꯅ ꯖꯥꯍꯤꯂꯤꯌꯠꯇ ꯍꯥꯏꯒꯗ꯭ꯔꯥ ꯑꯍꯤꯡꯗ ꯐꯥꯎꯗ ꯅꯨꯄꯤꯗꯩ ꯂꯥꯞꯊꯣꯛꯅꯔꯝꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯝꯕꯗꯨ ꯑꯗꯨ ꯃꯈꯣꯏꯅ ꯅꯨꯄꯤꯗ ꯆꯪꯂꯨꯕꯒꯤ ꯑꯃꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯃꯌꯥꯝ ꯐꯪꯉꯤ ꯑꯗꯨꯒꯤꯗꯨ ꯃꯈꯣꯏꯅ ꯈꯪꯕꯗꯨ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯈꯥꯡꯕꯗꯣ ꯑꯗꯣ ꯑꯜꯂꯥꯍꯅ ꯑꯌꯥꯕ ꯑꯣꯏꯍꯟꯕꯤꯔꯦ ꯑꯍꯤꯡꯗꯗꯤ ꯂꯩꯅꯕꯒꯤ ꯑꯗꯨꯗꯒꯤ ꯑꯃꯅ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯒꯤ ꯐꯤꯖꯣꯜ ꯅꯨꯄꯥꯅ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯍꯥꯏꯔꯤꯁꯤ ꯐꯤꯖꯣꯜꯗꯨ ꯄꯜꯂꯒ ꯑꯜꯂꯥꯍꯅ ꯍꯥꯏꯕꯅꯤ ꯅꯨꯄꯤꯗꯨꯅ ꯀꯨꯞꯁꯤꯟꯒꯗꯕꯅꯦ ꯅꯤꯄꯥꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯃ ꯃꯌꯥꯝꯁꯤ ꯅꯤꯄꯥꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯗ ꯅꯨꯄꯤ ꯃꯌꯥꯝ ꯆꯤꯔꯣꯟ ꯆꯠꯇꯅ ꯂꯤꯕꯗꯨ ꯅꯤꯄꯥꯒꯤ ꯃꯇꯥꯡꯗ ꯃꯥꯏ ꯃꯥꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒꯤꯅꯦꯕ ꯁꯤ ꯑꯗꯨꯗ ꯅꯤꯄꯥꯗꯨꯅꯁꯨ ꯅꯨꯄꯤꯒꯤ ꯀꯨꯞꯁꯤꯟꯒꯗꯕꯅꯦꯕ ꯃꯥꯒꯤ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯗꯨꯒꯅꯦꯕ ꯁꯣꯁꯥꯏꯇꯤ ꯁꯃꯥꯖ ꯑꯐꯕ ꯃꯆꯥ ꯑꯃ ꯑꯐꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯒꯗꯧꯁꯤ ꯑꯗꯨ ꯐꯣꯡꯗꯣꯛꯅꯕꯗꯅꯦ ꯕꯦꯔꯥ ꯆꯦꯜꯂꯛꯏꯁꯤ ꯅꯨꯄꯤꯗꯨꯅ ꯅꯤꯄꯥꯗꯨꯁꯨ ꯊꯥꯖꯗ꯭ꯔꯦ ꯅꯤꯄꯥꯗꯨꯅ ꯅꯨꯄꯤꯗꯨꯁꯨ ꯊꯥꯖꯗ꯭ꯔꯦ ꯃꯕꯥꯅꯤꯒꯤ ꯍꯨꯟꯅꯗ ꯂꯩꯔꯦ ꯃꯤꯉꯣꯟꯗꯁꯨ ꯂꯤꯊꯣꯛꯅꯔꯦ ꯑꯗꯨ ꯂꯣꯠꯁꯤꯜꯂꯅꯔꯒ ꯅꯠꯇ꯭ꯔꯣ ꯃꯕꯥꯅꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯐꯖꯕ ꯑꯃ ꯂꯥꯛꯀꯗꯧꯔꯤꯁꯤ ꯃꯆꯥꯁꯤꯡꯗꯁꯨ ꯑꯐꯕ ꯑꯗꯨꯒꯤ ꯐꯖꯕ ꯅꯤꯌꯣꯝꯅꯤ ꯁꯤ ꯑꯜꯂꯥꯍꯅ ꯇꯥꯛꯏꯁꯦ ꯑꯜꯂꯥꯍꯅ ꯈꯪꯉꯤ ꯅꯈꯣꯏꯅ ꯅꯁꯥꯕꯨ ꯅꯝꯊꯥꯛ ꯇꯧꯖꯩ ꯍꯥꯏꯕ ꯉꯁꯥꯏ ꯑꯍꯤꯡꯒꯤ ꯃꯇꯥꯡꯗꯨꯅꯤ ꯁꯤ ꯑꯗꯨꯅ ꯃꯥꯅ ꯅꯨꯡꯁꯤꯅ ꯑꯣꯟꯁꯤꯟꯕꯤꯔꯦ ꯃꯈꯣꯏꯅ ꯁꯣꯏꯔꯤꯕꯁꯤꯡꯗꯨ
ꯑꯣꯟꯁꯤꯟꯕꯤꯔꯦ ꯅꯈꯣꯏꯗ ꯑꯃꯁꯨꯡ ꯉꯥꯛꯄꯤꯔꯦ ꯅꯈꯣꯏꯕꯨ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒ ꯐꯝꯗꯤꯟꯅꯖꯔꯣ ꯑꯗꯨꯒ ꯊꯤꯖꯔꯣ ꯑꯜꯂꯥꯍꯅ ꯅꯈꯣꯏꯒꯤꯗꯃꯛ ꯏꯕꯤꯈꯤꯕꯗꯨ ꯆꯥꯎ ꯊꯛꯎ ꯅꯈꯣꯏꯗ ꯃꯌꯦꯛ ꯁꯦꯡꯂꯛꯄ ꯃꯇꯝꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯑꯉꯧꯕ ꯂꯪꯂꯥꯅ ꯑꯍꯤꯡꯒꯤ ꯑꯃꯨꯕ ꯂꯪꯂꯥꯗꯒꯤ ꯐꯖꯅ ꯅꯣꯡꯉꯥꯜꯂꯛꯑꯦ ꯑꯗꯣ ꯈꯪꯕ ꯉꯧꯔꯣꯛ ꯉꯧꯅ ꯀꯥꯔꯛꯑꯦ ꯁꯤꯗꯤ ꯅꯣꯡꯉꯥꯜꯂꯦꯍꯦ ꯍꯥꯏꯕꯗꯨ ꯑꯗꯨꯐꯥꯎ ꯆꯥꯎꯋꯕ ꯆꯥꯕ ꯌꯥꯏ ꯍꯥꯏꯔꯦ ꯅꯃꯥꯖꯀꯤ ꯄꯟꯗꯦꯕ ꯅꯃꯥꯖ ꯃꯃꯥꯡꯐꯥꯎꯇꯅꯦ ꯅꯃꯥꯖꯀꯤ ꯑꯖꯥꯟꯒꯤ ꯑꯗꯨꯒꯤ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨ ꯁꯨꯝ ꯑꯖꯥꯟꯒꯤ ꯄꯟꯗꯦ ꯍꯗꯤꯁꯇ ꯔꯁꯨꯜ ꯁꯜꯂꯝꯒꯤ ꯃꯇꯝꯗ ꯇꯧꯅꯔꯝꯕꯗꯨ ꯃꯇꯝꯗꯨꯗ ꯁꯥꯏꯟꯁꯁꯨ ꯆꯥꯎꯈꯠꯇ꯭ꯔꯤ ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯦꯡꯉꯒ ꯇꯧꯅꯔꯝꯕꯅꯤꯗꯅ ꯑꯗꯨꯝ ꯆꯥꯅꯔꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯩ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯊꯤꯡꯈ꯭ꯔꯦ ꯂꯣꯏꯈ꯭ರೆ ꯍꯥꯏꯕꯗꯨꯗꯤ ꯍꯦꯟꯖꯤꯟꯃꯜꯂꯦ ꯑꯗꯨ ꯍꯦꯟꯖꯤꯟꯃꯜꯂꯦꯕ ꯑꯗꯨ ꯀꯨꯔꯥꯟꯒꯤ ꯋꯥꯅꯤꯅ ꯑꯗꯨꯗꯒꯤꯗꯤ ꯃꯄꯨꯡ ꯐꯥꯍꯜꯂꯣ ꯔꯣꯖꯥꯗꯨ ꯑꯍꯤꯡ ꯍꯧꯔꯛꯇ꯭ꯔꯤ ꯐꯥꯎ ꯑꯍꯤꯡ ꯍꯧꯔꯛꯄꯁꯤ ꯀꯥꯡꯕꯨ ꯈꯔꯅ ꯃꯖꯍꯕ ꯈꯔꯅ ꯊꯋꯥꯏ ꯆꯠꯎꯗ꯭ꯔꯤ ꯐꯥꯎꯅ ꯇꯧꯏ ꯈꯔꯅ ꯅꯨꯃꯤꯠ ꯆꯪꯕꯒ ꯇꯧꯒꯗꯕꯅꯤ ꯈꯔꯅ ꯈꯤꯇꯪ ꯆꯣꯟꯊꯁꯤ ꯃꯤꯅꯠ 5 ꯇꯧꯅꯔꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯒꯨꯅꯥꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯍꯗꯤꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯄꯗꯤ ꯅꯈꯣꯏꯅ ꯏꯐꯇꯥꯔꯁꯤ ꯊꯨꯅ ꯍꯦꯛ ꯅꯨꯃꯤꯠ ꯇꯥꯕꯒ ꯇꯪꯕꯁꯤ ꯅꯨꯃꯤꯠ ꯆꯪꯕꯒ ꯇꯪꯕꯁꯤ ꯏꯃꯥꯟꯒ ꯃꯔꯤ ꯂꯩꯅꯕ ꯑꯃ ꯍꯗꯤꯁ ꯑꯃ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯌꯥꯔꯦ ꯆꯥꯔꯣ ꯍꯥꯏꯕꯗꯨꯔ ꯃꯥꯅ ꯃꯁꯥꯒꯤ ꯃꯤꯒꯤ ꯀꯤꯗꯕꯤꯗ ꯊꯞ ꯍꯦꯛꯇ ꯆꯥꯔꯗꯣ ꯑꯩ ꯌꯥꯔꯦꯅ ꯏꯃꯥꯟꯒ ꯌꯥꯝ ꯃꯔꯤ ꯂꯩꯅꯕ ꯑꯃ ꯂꯩꯌꯦ ꯅꯨꯃꯤꯠ ꯆꯪꯕꯁꯤ ꯃꯇꯝꯗꯨꯗꯗꯤ ꯁꯥꯏꯟꯁꯁꯨ ꯂꯩꯔꯝꯃꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯟꯁꯤꯗ ꯑꯇꯣꯡꯕ ꯑꯃꯗꯩ ꯂꯦꯞꯄꯒ ꯌꯦꯡꯅꯕ ꯀꯥꯟꯗ ꯆꯪꯈ꯭ꯔꯦ ꯌꯥꯔꯦ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯪꯅꯕꯤ ꯑꯃ ꯑꯗꯨꯗ ꯑꯗꯨꯝ ꯇꯪꯅꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ 15 ꯗꯤꯒ꯭ꯔꯤ 18 ꯗꯤꯒ꯭ꯔꯤ ꯑꯅ ꯁꯥꯏꯟꯁꯅ ꯍꯣꯠꯇꯅꯁꯨ ꯃꯌꯥꯝ ꯄꯨꯊꯣꯛꯅꯔꯦ ꯈꯤꯇ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯏꯁꯥꯅ ꯁꯤꯒꯤ ꯃꯁꯂꯥꯁꯤꯗ ꯀꯩꯁꯨ ꯂꯨꯅ ꯌꯦꯠꯅꯕ ꯍꯧꯅꯗꯦ ꯑꯗꯨ ꯌꯦꯠꯅꯗꯕꯤꯗ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯕꯁꯤ ꯑꯃꯜ ꯇꯧꯔꯒ ꯑꯗꯨꯝ ꯇꯧꯅꯒꯗꯕꯅꯤ ꯆꯪꯕꯒ ꯇꯪꯉ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯐꯝꯗꯤꯟꯅꯒꯅꯨ ꯅꯈꯣꯏꯅ ꯏꯇꯤꯀꯥꯐꯇ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯁꯖꯤꯠꯁꯤꯡꯗ ꯏꯇꯤꯀꯥꯐ ꯐꯝꯕꯁꯤ ꯁꯤꯗ ꯅꯨꯃꯤꯠ ꯑꯁꯨꯛꯅꯤ ꯐꯝꯃꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯐꯝꯒꯗꯕꯅꯤ ꯀꯝꯄꯜꯁꯔꯤꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯦꯅ ꯍꯥꯏꯅꯔꯤ ꯃꯌꯥꯝꯁꯤ ꯏꯇꯤꯀꯥꯐ ꯐꯝꯕꯁꯤ ꯍꯥꯟꯅ ꯃꯃꯥꯡꯉꯩꯗꯩ ꯂꯩꯔꯝꯃꯤꯃꯤ ꯑꯗꯨꯅꯅꯤ ꯁꯤꯗ ꯄꯜꯂꯤꯁꯤ ꯏꯇꯤꯀꯥꯐꯇ ꯅꯨꯄꯤꯁꯨ ꯐꯝꯕ ꯌꯥꯏ ꯑꯗꯨ ꯑꯗꯨꯝ ꯈꯪꯗ꯭ꯔ ꯁꯥꯏ ꯅꯨꯄꯤꯁꯨ ꯐꯝꯃꯝꯃꯦ ꯁꯤ ꯑꯗꯨꯝ ꯈꯪꯉꯦ ꯁꯤꯗ ꯃꯈꯣꯏꯁꯤꯅꯤ ꯑꯜꯂꯥꯍꯅ ꯊꯝꯕꯤꯔꯤꯕ ꯄꯝꯈꯩꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯅꯛꯁꯤꯜꯂꯨꯒꯅꯨ ꯑꯁꯨꯝꯅ ꯃꯌꯦꯛ ꯁꯦꯡꯍꯟꯕꯤꯕꯅꯤ ꯑꯜꯂꯥꯍꯅ ꯃꯥꯒꯤ ꯑꯌꯥꯁꯤꯡꯕꯨ ꯃꯤꯑꯣꯏꯕꯗ ꯃꯈꯣꯏꯅ ꯆꯨꯝꯅ ꯆꯠꯆꯕꯁꯤꯡ ꯑꯣꯏꯖꯅꯕ ꯑꯗꯨꯒ ꯆꯥꯊꯣꯛꯅꯒꯅꯨ ꯅꯈꯣꯏꯒꯤ ꯅꯆꯥꯛ ꯅꯔꯜ ꯅꯈꯣꯏ ꯅꯁꯦꯜꯒꯤ ꯅꯔꯛꯇ ꯑꯔꯥꯟꯕ ꯄꯥꯝꯕꯩꯅ ꯑꯃꯁꯨꯡ ꯃꯗꯨ ꯀꯠꯀꯅꯨ ꯑꯉꯝꯕꯁꯤꯡꯗ ꯅꯈꯣꯏꯅ ꯆꯥꯁꯤꯟꯅꯕ ꯃꯤꯁꯤꯡꯒꯤ ꯃꯥꯜꯒꯤ ꯁꯔꯨꯛ ꯑꯃ ꯄꯥꯞꯀꯤ ꯂꯝꯕꯤꯗ ꯅꯈꯣꯏꯅ ꯈꯪꯅ ꯁꯤ ꯀꯔꯞꯁꯟ ꯍꯧꯖꯤꯛ ꯇꯧꯅꯔꯤꯕꯁꯤ ꯊꯕꯛꯀꯁꯤ ꯃꯨꯟꯅꯔꯤꯕ ꯃꯌꯥꯝ ꯑꯆꯧ ꯑꯁꯥꯡ ꯊꯤꯖꯤꯜꯂꯒ ꯁꯤꯛꯁꯦ ꯑꯜꯂꯥꯍꯅ ꯗꯥꯏꯔꯦꯛ ꯊꯤꯡꯕ ꯑꯣꯔꯗꯔꯅꯦꯕ ꯁꯤꯛꯁꯤꯅꯦꯕ ꯍꯧꯖꯤꯛ ꯇꯧꯅꯈ꯭ꯔꯤꯁꯤ ꯄꯩꯁꯥꯁꯤ ꯅꯝꯐꯨꯗ ꯊꯤꯖꯤꯟꯅꯔꯒ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯔꯒ ꯅꯆꯥꯛꯅꯔꯅ ꯆꯥꯊꯣꯛꯅꯕꯗꯨꯅ ꯇꯧꯅꯔꯤꯁꯤ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯣ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯂꯩꯕ ꯃꯤ ꯑꯃꯅ ꯄꯥꯏꯒꯗꯕ ꯊꯕꯛꯇꯨ ꯑꯩꯅ ꯕꯦꯛꯇꯒꯤ ꯅꯝꯁꯤꯜꯂꯒ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕꯅꯦꯅ ꯃꯨꯟꯅꯔꯤꯁꯤ ꯑꯩꯗꯤ ꯃꯟꯇ꯭ꯔꯤ ꯃꯅꯥꯛꯇ ꯂꯣꯏꯅꯔꯤꯃꯤ ꯑꯗꯨꯈꯛ ꯂꯧꯅꯕꯒꯤ ꯑꯗꯨꯈꯛ ꯃꯠꯅꯕꯒꯤ MLA ꯒꯤ ꯃꯟꯇ꯭ꯔꯤꯒꯤ ꯃꯅꯥꯛꯇ ꯂꯨꯝꯗ ꯂꯩꯅꯔꯤꯃꯦ ꯃꯤꯒꯤ ꯃꯥꯜꯗꯨ ꯃꯠꯅꯕꯒꯤ ꯐꯣꯡꯅ ꯍꯥꯏꯔꯕꯗ ꯌꯥꯔꯦ ꯉꯁꯤꯗꯤ ꯁꯤ ꯐꯣꯇꯣ ꯁꯗꯀꯜꯂꯥꯍꯨꯜ ꯑꯖꯤꯝ ꯑꯜꯂꯥꯍꯅ ꯁꯣꯏ ꯑꯉꯥꯝ ꯌꯥꯎꯕꯁꯨ ꯉꯥꯛꯄꯤꯕ ꯑꯩꯈꯣꯏ ꯈꯟꯊꯕꯅꯤ ꯃꯁꯤ ꯑꯌꯥꯠꯁꯤꯗ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯏꯁꯥꯒꯤ ꯈꯟꯊꯔꯒ ꯑꯁꯨꯝ ꯅꯩꯅꯕ ꯍꯥꯏꯒꯗ꯭ꯔꯥ